अहानबदा ngasi maru eba pausing pizari naga gi wathoki waroshin ama athubada puraknaba NSN IM amadi center anina ngasi New Delhi da wari sanakre naga gi waroshin purakpada Manipur kahan ba yaroi haiduna kaithel phambi ima evel singna wakat khongchat chathakre Kokomina hayeng numidang kung taretagi lamdam asda paksanna miyamna seksin bayra khongchat chatpiu amadi kholaw sing lawbiu haina lawthokre Drafting committee gi ahumlak suba mifam pangthokre tha sigi kunga tarukta Delhi de satuna center gi luchingba sing unaduna memorandum pisiluna bandamnakre Amadi Anirak Suba State Level Banana Festival 2019 ngasi Longmai Common Ground da MP Dr. R.K. Ranjan na hogdokre. Kurumjari Times of Manipur gi numidang pauming tabiri bapunamakpu ARUNBALA taram okchori ngasi gi maruiba pausing miyam da sandok na pijari. Naga wathoki matang da NSN IM amadi center anina New Delhi da Wari sanabadu da NSN IM gi General Secretary T.S. Muibana luchingba NSN IM gi miyoi tarang mangana saba team amana sarugya ke Naga Pistoki interlocutor amade Nagaland gi Governor su oiriba RN Rabina Center gi kangbu luchingke Center na Naga gi wari asi October 18 fawbada loishingani haikiba adugi yenglaga wari sanaba aduda kupna khana nainaki adum oinama kari karam ba waref sing lokibage haibadu maike animakta phongdok palaitri Center gi chahi Kungani thoi hena wari sanakraba NSN IM gi maikei degi Naga gi wathok asi warushin ama purokpada Naga gi tongan firal amadi constitution lehengadabani haiba fireb hongbalai te haina luchingba singna phongna haikiba laikre amaromda RN Rabina di Naga gi tongan firal amadi constitution pibagi wafam suklei leite haina phongdokre NSN IM na tongan firal amadi constitution yaudana warushin purakpa yaroi haijuragasu Naga pistokta konna yaurokpa atopa Naga kangbu amanadi tongan firal amadi constitution yaudrabasu warushin ama purakpada taramna okani haikiba laikre ningsing bayai oirakliba fiba masi yenglaga Nagaland amadi Manipur da mipum khudingwakna mikupna hom singna lainaribani India government amasung NSN IM anigi marakta chathakiba santigi wari gi warushin ama tha sigi kontramathoi fawboda ama lakadoriba asina Manipur gi saktam da akaiba pirakpa yai habagi chingnaba laibadagi tongan ba civil society organization mangana punduna semkiba kokomi gi lising makhada sangsilakpa khongjang ngasi nini chanba numita khwairamban kaithel phambi ima evel lising kaya hawraktuna wakat khongchat ama khwairambal kaithen gi akoibada chatkre wakat khongchat aduda framework agreement ki waroisinda Manipur gi interest Sokhan ganu India na Manipur thukaina naba hotna biganu wakai poru wakai porakanu kanglu furup naiva thausil tobiganu bring solution not problem give peace not peace haibni chingba playgat kaya sijinaduna kholaw kaya amasu lauke loinana Manipur gi governor su memorandum pisinana ba kokomina sem sakre ngasi changsin kiba khongjang aduga mari leinana UCM gi president Sunil Karam na haikibada santigi wari sanana bagi waroshinama government na October 18 da aroiba matam ama piduna laikhrabani adubu numit taruk ni khakta ngairab fawbuda state government amadi center na pishin khiba memorandum gi pakhumsu ama tapirak taba amadi pistok asigi waroshin puraktingai mangoinana state asigi CSO amadi stakeholders singa tanagani hairamlaga ngasi numit taruk ni khakta ngairab fawbuda tumina laisinba asina hena dum singnabagi machak ama oire center na kanglu furup naibagi moongda Furup amakaki oiba maongda administrative division piba yaroi puari gi lamai amada jun tara nipan numita marai maramdam gi damak miyoi tara nipana thawai katkiba amadi assembly tangoi ona mai sakhiba adu paliba lengak asina ningsingba sungani karigumba lengak na namfu hapfuda thabak satharak labadi lamdam asida amukta thokidriba maongda iho hogani loinana aikhoisu isana isagi laibak lepchana naba khongfom phawba lorgani haina mahakna section wa thamki
मणिपुर सरंग मैम पुनमसे कौन बीरकान गवर्नमेंट ऑफ इंडिया अखोई पुनः अरोब तंक लेरबनीना राजनीति खेनब थमदब ओपोजिशन रूलिंग थमदना गवर्नमेंट ऑफ इंडिया अखोई कांगलुप फुरुप की मिंगदा एनी मखल ऑटोनोमी पीब चौखट थरंग तब यारोय है अखोई पुनः स्ट्रगल तौबीनी कैथेन पाबी इमा इबेल पुनमना मणिपुर मणिपुर के पुनब शक्ति कायनबगी तौरप तारगदी थवाई थाब फाउद नमगनी है खुदम लोना से मियाम लोनना मेमोरेंडम गवर्नर पीरकान अरोब वार्निंग पीनबगीदमक मेमोरेंडम पीजबनी है मियाम थमजरी मणिपुर गवर्नमेंट मसीगी हिरमसिदा खंगे उदी हाइना लेबसे मसीसु मरम चादब अमने हौजिक मतम लेरी मणिपुर गवर्नमेंट भारत सरकार हायरगा असकुंबा यानगदो वारोइसिन पुरपद यानगदोबा असिदा करी करी यावरी करम मोंद यानगदोरिबनो मसीना मणिपुर की इंटरेस्ट सोप यावब्रा हाइबने चिंगबदु खंगदोपियो अदुगा मणिपुर मियाम थंबियो अदुगा अफफद ताना मिनौ सेबसे मणिपुर गवर्नमेंट अखोई मणिपुर की मियाम ना पिजब पाउगेलमने तुंगदा ngasi nungthil khongjang sangsin khiba kaithal phambi ima ivel singna manipur gi governor Nazma Heptullah unaduna tongan ba warol sing yawba memorandum ama pisingkre governor ga unaba aduda kaithal phambi ima singi maikai dagi bharat laingak amasung nation im ani gi marakta sathari ba santi gi wari gi waroshin purakpa matamda manipur gi apunba gi saktam amadi furup masel gi marakta akai ba piba yaba wafam yawba yaroi haina taksin khe governor gi maikai dagi su lamdam asigi miyam gi apamba gi mayokta bharat laingak na khak thabak tawrakloi हाइबगी थाजबा पिरखी हाइरी अमरोमदा चीफ मिनिस्टर एन बिरेन असु ngasi nungthil Raj Bhavan da chatuna governor ga unaduna hojik lamdam asida oirakliba irang asigi matangda governor da paudongkre chief minister na governor ga chaurakna minute nimfu rom wari sanaba aduda kari karamba wafam sing khanakibage habdu chapchana khangba ngamdri adum oinamak naga santigi waroisin purakna naba bharat laingakna matam lekhiba adugi matangda khanaramba yai haina thajanari Mizoram ki Minister of State for Environment, Forest and Climate Change, Transport, Law and Judicial amadi Parliamentary Affairs TJ Lanungthang Gana ngasi Chief Minister N Biren ga unaduna wari sanakre Chief Minister Office ta pangthokiba unaba aduda State ani ki marakta mateng pinanaba amadi Forest and Environment ki matangda punna thabak tominanaba wa khanaki hairi भारत लेंगाक अमदी एनेशियन आईएम अनि की मरक्ता सथरकिबा शांतिगी वारी था असि कुंथ्रामाथोइदा वारोइसिन पुरकननबा थौरांग तौरिबा सिदा मणिपुर मियाम की इंटरेस्ट सोखलकपा याई हाइना लमदम असि मियामना चिंगनबा लैबदगी कोकोमीना था असि कुलहुमदोइदगी संसिलखिबा खोंजंगी सरुक अमा ओइना हयेंग नुमिदांग पुंग 8 तगी लमदम असिदा पाक सन्ना मियामना सेक्सिन मैरा खोंचत चतपियु अमदी खोलाउसिंग लौबियु हाइना कोकोमीगी चेरोल अमना मियामदा अपील तौरकली कोकोमी की मखादा उरिपोक याम्बेम लाइकाई सिंगजमई चिंगा मखोंग क्वाकैथल कोंजंग लाइकाई अमदी तांखम न चिंगबा मफम सिंगदसु नागागी वारोशिन पुरकपदा मणिपुर काहनबा यारोय हाइना खोलाव कया लाउदना वाकत मिफम चथखरे कोई मणिपुर की मियाम न पामदबा वारोशिन दा लाको तारगदी अखोई मणिपुर की मियाम से थवाई थादोकनी जुन 19 दगी हेना साथीबा लाकनी हाइबसे मोइनसु खंगबिफम थोई हाइबा सि वाफम जे थमजगे अदुगा अखोइना ngasi khoi lairiba lamdam sige manipur gi nupa nupi khudingma loinaba thamoi sokna nungai taba singdo adu phongdok poina ngasi myamna mafam khudingi dharna phamdana awaba phongdok pase tawjaribani Coordinating Committee on Manipur Integrity Kokomi gi miyeng makhada Thobal Ima amadi Khoirom Nupi Lufna Sinduna Manipur gi apunbagi saktam da singnarakpa yaningde haina ngasi yairipo Khoirom da wakat mifam phongpre wakat mifam da saruk yakhibi Khoirom apunba Maira Paibi Luf ki secretary Haubom Ibetona Bharat Sarkar na lamdam aduda khunda minoriba tongan ba furup singi marakta नुंसिनदनबा सिलकपा लालोंग सिंह खुदक्ता लेपियु मैहोरोलदगी हौना चिंगमी तमीगी खेनबा लैतना अमना अमगी मतेंग पांगनदुना नुंसी चानना लैमिनरकलिबा सिंगी मरक्ता नुंसिनदनबा होनरकलिबा सि यामना लाइबक थिबनी आइखोय हानगुमना नुंसी चानना लैमिनबा फंगहल्लु नुंसी मरी थदननबा होनरकलिबा भारत सरकार की थौओंग सिंह अथुबदा लेफ्त्रबदी हनबा लैतना मखल मखा कयागी खोंजंग लेफ्तना चंगसिंगनी हाइखि सिंगमी तमी अखोय इसिनावना मतवने हिमिनबा हानगी हिमिनबा सुमाना मत कायदना अमगी मतेंग अमना लौ अमे मतेंग अमना लौ नुसी चानना हिमिनरई से मतुंग भावदा मसिगी नीति नियम से काहनिंगदे अखोयना मसे इंडिया सरकारना मसे थुगायना मखनरकपसे मसे अखोय याम चावना यानिंगदे
ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯁꯤꯗꯒꯤ ꯃꯣꯏꯅ ꯍꯟꯗꯗꯅ ꯁꯨꯝ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯁꯛꯇꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯁꯨ ꯈꯣꯡꯖꯪꯍꯜꯂꯣ Amaromda Naga Student Federation na Naga gi tonganba firal ama lehanduna Naga singi top saktambu sakhang naba center da taksin kre NSF na Prime Minister Narendra Modi da ngarang pisin kiba memorandum amada center na framework agreement ta nakal ani ne gyana ke ba wafam adu ngak na chanana ba amadi kuiraba Naga gi wathok asi Naga punamakna ikai khumnaga da bani warushin ama poraka da bani haina taksin kre Houzik Warakliba Naga Pistok na Pirak Payaba Saiteng gi Manipur gi Oiriba Firep Ama Oina Kanghananaba all political party mifam na sem kiba memorandum drafting committee gi ohumlak suba mifam ngasi nungtil pung mari rom tabadagi new secretary laiba deputy chief minister Wise Joy Kumar gi office chamber da pangthokre ngasi gi mifam adu da committee gi member khudingmak sarugya kibaka loinana memorandum draft tawba loikre tha asigi kunga tarukta Delhi de chatuna center gi luchingba unaduna memorandum pisiluna su lemna kre hairi Houzik Pau Matkan attend break amatang lugjari. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom, Moirangkhom Sawgaizam Lairak Machin, natraga aikoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matungda makhataba pau pizari framework agreement na Manipur gi ngamkhai kahanba yaroi Manipur laingak na lokolak leba khong thang thengmali haina CPI Manipur State Council gi State Secretary L Sotin Kumar na haikre Naga framework agreement ki ngasi Delhi da sanari ba aroiba wari asida Manipur gi ngamkhai kahanba yaroi haiba davida ngasi Irawat Bhavan da pangthokpa wakat mifam da wafamasi mahakna haikibani mahakna makha taradona houzik wariba laibak asigi fibam gi matangda assembly form duna Manipur gi ngamkhai kaiba yaroi haiba ware flow matamda center na lumna logani madu na trabadi laibak asi kanba ngamloi laingak na lakliba kuntarukta Delhi da chatkani hariba si thangmali maru oiba wafam singde ngase khanaragani masida Manipur praja singna khongjang sangsinba natrabadi Manipur kanba ngamloi aduna CPI na miyam ga loina na khongjang sangsinba horagani haiki adu loina na koi kedar sing yoiba moi rehabilitation koi package ke sukaiti adu ga yam kiribati Nagaland chatnariba article number 371A se masi Manipur de extend tor matamda state sig lenga ke manu lenga ani lebe wala kadori sumaina adu territorial council sembe wa panari ebo si aki bunga tane maramaduna sumba bastam la patamda lepa si mai hona salak pa ya bu aki ba kya sing se masa koi communist party na tumin na lebe ngamoy India government amadi NSN IM gi peace talk ki warusin purakpagi wafamda Manipur gi ngamkhaida amadi apunbagi saktamda singnarakpa tarabadi Khundrakpom Kendra Development Committee na yabang amloi amadi madugi mayokta leptuna Manipur lairiba CSO singna sangsilakpa khongjang khudingmakta saruk yagani haina Khundrakpom Kendra Development Committee gi Vice President M Sarat nangasi Manipur Press Club ta pangthokpa pawgi mfamamada phongdokre mahakna makha taraduna framework agreement asida yauriba content sing miyamda khanghallo haina kayarak hanna demand torobasu agreement asida Manipur gi territorial integrity da karisu sokningai oiba karisu yaude haiduna Manipur da amadi center da paliba BJP sarkar asina haiduna lakibani adu oragadi ngasi miyamna mipainari ba asi koknana ba Manipur sogaloi haibagi chapchaba written assurance ama miyamda puthoktuna mipaiba pokliba si kokhalu karigumba masigi onna tainabada Manipur gi territorial integrity da akaiba piraklabadi madugi daita punamak paliba sarkar asina pugadabani haiki अकोइना खुदापु केंद्र लेबा केंद्र डेवलपमेंट कमिटी की अकोइ प्रजाति अकोइ नारो खुदिमुन अकोइना खंजा गदोरि बसे अकोइ लेप्स गदोरि पिरेप से मणिपुर लोइबा सप्लाई ऑर्गेनाइजेशन में याम पुंजलिबा कोकोमी ने लौकुदरबा थौदांग सिंग दो अदुदा अकोइ सु अचौबा थौदांग यागनी ओइना मखोइना तौरबा थब तौर खुदिमुक्ता अकोइ सु सरु यागनी अकोइ खुदापु केंद्र लेबा खुदापु केंद्र डेवलपमेंट कमिटी की मेंबर सिंगना अकोइ सपोर्ट तौगनी हाइबजे अकोइना मसिगी प्रेस मीट से खुदांग लौजर अकोइ में पुनमुक्ता अकोइ फोंदोक जरिए मणिपुर बग पालिबा गवर्नमेंट सिंगी लुचिंगलिबा लोइना एमएलए मयाम सिंगा चौबा थौदांग याबिदना हौजिबक
सरुक याबीदना कोई मणिपुर कायबी यारो है फिल्म लबियू लोइनना मणिपुर लेबो ऑर्गेनाइजेशन मैम ना हदि सेसु मैम पुल सेरिबा कोकोमी ने लोको थोतांग सु कोता केंद्र लेबा कोई केंद्र डेवलपमेंट कमिटी की मेर कुति मनसु हाइबा मणिपुर लीर सु अकोगी कोई चीनुबा तांजा सेदा अकोई सु सरुक याबो थोई लोइनदि यागनी हाइबि दंग तै कोई ngasi press meet si pangthok sabani haidna मैम का पीडी पन सु प्रेस किचन हाउस को थासी कुंथ्रामाथोई फाउबगी मनुंगदा भारत सरकार अमदी एनएसएन आईएम अनि की मरक्ता सानकिबा शांतिगी वारी की वारोसिन पुरकलगनि हाइना भारत सरकारना फोंदोखिबबो ऑल मणिपुर मुस्लिम डेवलपमेंट कमिटी AMMDC अमदी मणिपुर मियामना तरामना ओई अदुबु वारोसिन पुरकपदा मणिपुर की अपुनबगी सक्तम अमदी येलहोंगैदगी नुंसी सानना लेमिनरकलबा फुरुप सिंगी मरक्ता अकाइब फिरकलबदी तुमिंगना लैथोकलोय हाइना AMMDC की प्रेसिडेंट MD Sahid Ahmad na phongdokre Lilong usoi pokpida laiba AMMDC gi headquarter gi office da pangthokiba pawgi mifam amada wafam asi President MD Sahid Ahmad na sahi lisang kayadagi puwari leijarakhlaba Manipur gi saktamda kaigedaba amadi lamdam asigi khundaminariba furupcha singna amana amagi mateng pangnaduna nungsi sanana himinnarakliba asida santigi warina akaiba piraklabadi hiram amatada yawangamloi Bharat Sarkarna miyamgi apambagi wangmada namfu sapuda thabak paikalangnaba honaraklabadi makhal makha kayagi khongthang MMDC amadi miyamna paikalakani mi haiba si mari leinaba singna khangjinba fai lamdam asigi kachin koyada khundariba maitei pangal ichil inaw singna iraigi juma matangda lamdam asigi apunbagi saktam kaidana leinaba amadi thoaningdaba thokdok thoktanaba mapuda haijaminasi haiki Serak sidang ngasi New Delhi da aroi batangka ki oina NASIAN IM amadi center anina marakta wari sanakiba aduda Nagamiyam gi aningba apamba adu thunghanba oina nabagidama ngasi Nagaland amadi Manipur gi naga taba mafam kharada Ishor gi thawni bagi thawram paksana pangthokre Indo-Naga Peace Talk warosin purakpa matamda lamdam asida miyamgi iho lakpaga loinana banna singba torokpa yai haibagi chingnaba laibadagi Surasanpur district ki miyamna nomada changdraba yadraba potlam sing laisinba hounakre oil pump kayada miyamna queue lepna duna thawlongnokre nan loken singna phamba dukan kayadagi potchai kaya mamal wangna leinakhe kg yankhai gi superfine bag amada lupa lising amaga chamnga yokre hairi Anirak Subha State Level Banana Festival 2019 ngasi Longmai None District Farmers Community na sinduna Longmai Common Ground da pangthokre kumai hogdokpagi thoram aduda sarugyakiba Inner MP Dr. R.K. Ranjanna lafoi hari bahai makhal asi lam asigi oinadi nat ki oiba thabak thoram singda changdraba yadraba machal ama oiba khakta natana haksangi oinasu aduki matik kana bahai makhal ama oiri lafoi asi tongan ba chanana ba polam sing ming oina palabada chips jam amasung page saduna mioi bana chengi muhut sinba yari bane haina expert kaya amana phongdoki bisu laikre atopa uhai singi manungda lafoi khaktana temperature 55 degrees Celsius hanba mafam dasu hingbangami lafoi gi pothok asi marang kaina puthokna na bahona bada farmers singbu pukning thogat piba yamna tangai fade haike tongan mafam da leiba mafam ahum dagi asigumba food scientist mayam du kawra kan da koi discuss tawre तौबद मान करी हाय मणिपुर दा बनाना ने पाइनएप्पल ने हौरिब सिंसे अखोइना फूड टेक्नोलॉजी की डिवाइस मयाम असि सिनरगा हेन ममल वांगबा वैल्यू एडेड तौबा अदुगुम प्रोडक्शन सिंग तौरगा वर्ल्ड वाइड ता योनबा यागनी एन हाइबा कुम्है अदुदा सरुग्याखिबा आर्ट एंड कल्चर हेल्थ Minister L. Jentukumarna Houzik Lairiba Nonegi Community Health Center asi matamga chunaba thakta athuba matamda semjilagani haina Nonegi miyamda thajaba pikibaga loinana Noneda Lairiba chingi mafam sing asi aduki matik leihau foba mafam ni mafam asida banana farming toba khakta natana atopa aromatic and medicinal plants sing su thaningbagi wafam kayam su phongdokhi noina imung manungda noina financially microeconomics ta paisa paide na kaptan lai bing mauta nobody will come forward aina paisa paide na ithanda aina kappa lai bla kana gumta nong na paisa pigel la oi kado batai nang nasan hing batai akai manipuri sing na kari hai ai ithanda hing jage ai romdam lepchage hai bago there is the statement si statement jin na hagudum hai ai romdam lepchage ko hadna hai base romdam lekpi hai batar you should learn how to live kam hai to hinga dagi hona bitawani ban but nang gidi kari re ishone nang bo achung matik chale kari chale fertile soil am pire
मदुगी ऑर्गेनाइजेशन मदुगी फाइनेंशियल हेल्प पीना बाइबगी सरकार हाइबम चांग लारे ऑनरेबल एमपी हम लारे सेंट्रल इलेक्शन तोंना बकल मियम लारे अदु मसिदा कदबई वागदोइनो Maitai Singi Kwaidagi Chauba Kumhai Ningol Chakobagi Dakhinyada Mamal Tangba Miramgi Port Pinaduna Hidanabagi Chanabi Thadoktuna Asengba Mabung Mopa Mache Masal Singi Nungsinabagi Kumhai Helasi Haibagi poster campaign Ngase Dagi Thaubal District Ki Hairok Tahokre Ningol Club Hairok Amadi People's Action for Change Anina Mapung Oiba Thongdang Longduna Hairok Sinbatuna poster campaign Ase Pangtoktuna Miyamda Asengba Nungi Oiba Nungsinabagi Isel adu Ningol Chakoba Kumhai asida pangthok minase haibagi paujel sandokhe ngasi Hairok Part 3 Champrathong manakta laiba Ningol Club Hairok ki sanglenda pangthokpa poster campaign haudokpagi thoram aduda SPL Thawal branch ki assistant manager Dr. Maitram Utam Luwang na chief guest Ningol Club Hairok ki secretary Sophia Kundong Bomna president amadi TOMTV ki editor Jit Ningomba Image TV ki Editor Naurem Uttam Kumar amasung Sansik Mega Northeast 2019 Takrabi Langpoklakpam Melodina Guest of Honor Sing Oina Sarugyaki. Thauramadu Sarugyakiba TOMTV editor Jit Ningombana Ningol Sakobada Dakina Hidanaba Asi Haukiba Chahi Tara Rom Asidagi Khanghen Hegli Masi Henadi Lairambanate Luhongba Matamda Pihodaba own posting Ningol Chakobada Dakina Oina Pinabagi Chanabi Ama Lakpadagi Masi Horakiba Oigani Aduna Ningol Chakobada Dakinagi Hidanabasi Isa Isagi Yumdagi Hona Samdoksi Masida Ningol Oibisingna Wakal Taba Yamna Darkar Lay Ningol Singna Wakal Tadrabadi Punamak Aremba Tagani Hiramasida Handak Ningol Club na Laurakliba Kongtang Asi Afaba Kongtang Amani Masida Miyamna Sogat from to a Haiki. When the Kayamba, the Nimon Club, the Yumpan, the Chakram, the Su, Nimon Club to Kovigano, Aduga, Nimon Club, see, Hena, member Masina Collectana Sumba, the one to buy shooting that way. Sorry, I'm the Gao here. Ningol sing city, the piecing city, Ningol sing Haraga Aduna, Makoina Boganta, the Patanama, awareness period, Supatanama, Supatana, Pota Pirigasu, Madukarimta, Science, Proponga Moeduna, Aisa, San Lupi, Ningol, Aduna, Koisadi had a chance to go. Lamdamasigi Yam Namaru Aiba Sahi Amagim Amuktang Lakpa Ningol Sakobagi Thoramasi Lakliba Tang Kungamapanasi Aseng Banumit Oire Haina Akom Loop Kanglay Paki Cherol Amana Hirakli Serol Adunamaka Taribadi Lakliba Tang Kungamapangi Ayuki Pung Taruka Minitaraga Hunduegi Matungda Hyanga Nini Panba Changduna Ningol Sakobanumit Tokle Numit Asida Lamdam Asigi Mobung Mopa Oibasingna Masal Masi Singbu Chakobiduna Yaifa Mongol Pinabiu Langaki Maiki Dagisu Lakliba Tang Kungamapan Tang Kungani Panda, Nagi Mela Pangtopiu Harakli. Ningol Sakobuga Mari Lainana Tola Taraba, Laita Laraba, Ningol Sing Yangbiraga, Lakliba Langak na October Gitang Kungani Pan, Kungamapan Amadi Kuntra Matoi, Hariba, Numit Marini Asida Government Ki Oiba Transportation, Bus Servicing, Tampaki Mafam Singda, Chalhanaba, Langak Namiyang Sangbiu Haina, Ngase, United Women Right Defender gi member Aribam Thoibina ngasi Imphal gi Manipur Press Club ta Paumi Singh unaba amada fongdokre mahakna makhatana Ningol Sakoba chatpa matamda sel thum amadi sangamichang laiba Ningol Singi oinadi achat awongda awaba mayokna banate tobudabu misang sanga amadi sel thum matik chadaba Ningol Singi oinadi aduki matik awa saitheng nang halibani numit asi ayambana line cheliba gari sing reserve oina chenakiba amadi masa masagi imung manungda kumhei pangthoknaba asina gari leijadaba tola taraba Ningol Singi oinadi aduki matik awaba mayokna ribani amadi mabung mopa oiba singnasu khudol pibada arang arak amadi mapal lamdamgi potlam sing pibagi mahutta iramdamgi pothok oina pibiu haina appeal tawki Iramdam sigi Ningol loibi mayam ai isa adagi koi punamak khwai punamak sigi khudong jana bagi damakta iramdam sigi Ningol oibi kayana masigi chief minister ragi transport ki khudong thibase ko onbiu haidana Ningol khudon pot oina nizariba mase adum sarkar na sudum pibi gane na adum khanjai Pawgi Merthan aten break amatanga laujari Hey Lola, nang phone yaw bra? Yaw eh.
ꯂꯝꯖꯤꯡꯕ ꯀꯦꯞ ꯀꯧꯅꯦ ꯑꯄꯪ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ 24/7 ꯁꯔꯚꯤꯁ ꯑꯣꯏꯔꯤꯕ ꯂꯝꯖꯤꯡꯕ ꯀꯦꯕ ꯁꯔꯚꯤꯁꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯁꯤꯡ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯑꯇꯩ ꯊꯧꯗꯣꯛꯁꯤꯡꯒꯤꯁꯨ ꯗꯤꯁꯀꯥꯎꯟꯠ ꯄꯤꯖꯔꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯃꯛ ꯑꯈꯟꯅꯕ ꯑꯋꯥꯔ ꯄꯦꯀꯦꯖ ꯗꯤꯁꯀꯥꯎꯟꯠ ꯄꯤꯖꯔꯤ ꯉꯁꯤꯃꯛ ꯕꯨꯛ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯂꯝꯖꯤꯡꯕ ꯀꯦꯕ ꯁꯔꯚꯤꯁ ꯅꯒꯥꯃꯄꯥꯜ ꯔꯤꯝꯁ ꯔꯣꯗ ꯅꯤꯌꯥ ꯅꯤꯇꯥꯌꯥꯅꯟꯗ ꯇꯦꯝꯄꯜ ब्रेक मतुंगदा मयाम मुखना तराम नोक्चरी नेशनल स्पोर्ट्स यूनिवर्सिटी NSU साबगी थबक चही अहुंगी मनुंगदा लोइसिनबगी पांदम थमली हाइना थबक असिबु येंगसिलिबा नेशनल बिल्डिंग कंस्ट्रक्शन कमिटी NBCC गी माइकेदगी थाजबा फोंदोरकली वाफम असि अक्टोबर 22 दा हौजिक हौजिक इम्फाल वेस्ट की हराव थेंदा सागलिबा NSU गी फिबम येंगसिनबा लाखिबा मिहुत कांगबुना यारकिबा NBCC North East Zone की Executive Director Pawan Kumar na अखोगी पाउमीदा फोंदोरखिबनी मिहुत कांगबु अदुदा Department of Sports Government of India की Deputy Secretary SPS Tomar NSU की BCRC Mishra NSU की Dean Professor JC Archaria अमसुंग Hindustan Steel Works Construction Limited ISCL North East Zone की General Manager AK Pandey याउखे मिहुत कांगबु अदुना अयुक पुंग तरा मखाइरोम ताबा मतमदा NSU की Construction Site ता थुंगलबदा National Sports University Harauthen Protection Committee की मिहुत सिंह अमदी खुंजा सिंहना तरामना ओखी लोइनना NBCC की मकोक थोंगबा Official सिंगल लोइनना Construction Site की अकोइबदा कोइना चतुना यंगसिनखे तुंगदा University असगी ओइगदोरिबा असेंगबा सक्तमगी मतांगदसु मिहुत कांगबु अदुना कुपना खनखी यंगसिन खुंगचत अदुगा मरी लैनना TOMTV ना हंगबा वाहंगी पाखुमदा NBCC North East Zone की Executive Director Pawan Kumar na makha taraduna University asigi sengbat sagatpagi thabak pumnamak NBCC na hakthengna yengsilagani ngasi New Delhi da khanaba mifam pangthoklaga chapchaba revised layout plan LOP ama lefthoklagani loinana chahi ahungi manungda international standard के स्पोर्ट्स यूनिवर्सिटी अमा लमदम असिगी मियामना उबा फंगलगनी हाइखे was earlier given to HSCL and now it has been awarded to NBCC and we are doing number of meeting at Delhi to finalize the layout plan. This will be completed within 3 years. 3 years from now. From now. Yeah. Yes, once the work will start, it will be completed within 3 years. मखाताना मिहुत कांगबु अदुदा यावरकिबा NSU की वाइस चांसलर आसी मिश्राना हौजिक फाउबगी ओइना थबक पुनमक मपुंग फाना चथरी अमदी अथुबदा परमानेंट कैंपस असिदा यूनिवर्सिटी असिगी असेंगबा मशक अदु उबा फंगलगनी हाइबगी थाजबा फोंगदोखी अमरोमदा हिंदुस्तान स्टील वर्क्स कंस्ट्रक्शन लिमिटेड ISCL नॉर्थ ईस्ट जोन की जनरल मैनेजर AK पांडेना अरोइबा रिवाइज LOP अमा अप्रूव तौदबना मरम ओरगा हौखिबा मे थादगी थबक सुबदा थिनथदुना लाकनी अदुबु अथुबदा रिवाइज LOP असि अप्रूव तौरबा मतुंगदा यूनिवर्सिटी असि असेंगबा डिजाइन अमदी मरी लैनबा थबक सिंग लोइसिलबा मतुंगदा टेंडर तौरगनी लोइनना मखा ताबा थबक पाइखलगनी थबक असिगी अहानबा फेस की पुन्ना संगदबा सेंफम असि लुपा क्रोर चामरीनी मसी अनोबो रिवाइज LOP की मतुंग इन्ना लेपनी हौजिक फाउबगी ओइना क्रोर चनी सैंक्शन तौबदा ISCL की ओइना क्रोर कुनगो हुमदोय पिरखरे मसिगी मनुंगदा क्रोर तारागनी पान सिजिनखरबा मतुंगदा क्रोर मंगा लैरी. First thing is taken up to see that this construction starts very quickly and we have our campus as early as possible so that I can close my temporary campus and shift it here. So when we have come here, then after a number of meetings, the layout was first given and accordingly the leveling, dressing and everything done. And the work was about to start. Some revised LOP was about to be approved by the secretary then. The sanction was around 200 crore. But out of that, we got only 23 crore from them. So around 18 crore we have utilized. Around 5 crore is remaining. And but the work is held up since May because of this revised LOP. So, but for this reason, but now the secretary Sahab, they wanted that NVCC should be also involved. So now they are involved. And the meetings are going on, and once the revised LOP is finished, so we will be completing the balance terracing. The first phase will be 400 crores.
Ningsingbayai World Class University ama thamnanaba wafam haukiba English aniga taraga marida Indiana government parakibadagi lauthokibani madugi matungda English aniga taraga nipan gi March taraga tarukta India gi Prime Minister Narendra Modi na permanent site asida laktuna jatra hunki masigi mathakta haukiba September thada lamdam asida lakiba Union Minister of State for Youth and Affairs Sports Kiran Rijijuna lamgi matangda yanaba amadi Work Agency ga mari leinaba wafam sing na maram oiraga thabak subada thinthabani loinana leiba soiba sing asi sumthoktuna athubada thabak khumang sauksinaba paikhatkani haibagi thajaba piramke amabu oiro sanaroi amadi lamdam asigi miyamna khaurangna ngairabadi athubada university asi saba loisinduna mapung phana mathau tohanduna sinda ngahak ki wafam kaya miyamda phongdokpadu natte Textile Commerce amadi Industry gi Minister TS Biswajit nanga se November mari dagi taraga mari fauba Imphal da pangthokadoriba Manipur International Textile Expo Manitex kamari leinana miyam da maru oina khutcha hai singba fisal lonsa sing amat paujial puba cycle khongchet ama konung mamang da laiba city convention dagi lamthakre lamthabagi thorom aduda handloom and textile gi director Lamli Kamai amadi department ategi atoppa mioi kyasu sarugyaki cycle khongchet aduna mayai lambi hiang thang fauba chalaga Iro Maizrao, Pukrambam, Kha Sanjembam, Waheng Kuman, Isok, Naurem Forga, Oinam Taraklaga Amuk, Tidim Lambida, Laglaga, Lamboy Konang Kongda, Lamtungpong Oike, Iram Damgi Oiba, Potok, Putokpa, Amadi. Madubu sizinaba haiba wakalon asi miyamda sandoknanaba cycle rally adu chinbani haina director Lamli Kamaina Fungdoki lamthabagi thorom aduda wangangladuna minister TS Biswajitna lamdamasida lairiba kucha heiraba amadi fisal lonsa heiraba singu anoba inot ama pinanaba Manitex asi international gi thakta pangthokadabani haiki Manitex na people rallies na what kind of the message we are actually conveying to the people at the ground level, particularly to those artisan, the craftsmen, heritage, cultural heritage, every ethnic group, tradition, custom, Manitex cycle rally Dongan ma kungangda koi pisal sa toriba ko chahai thabak toriba mayam si da paujena ma sachaba amadi hiramdam ge pothok asi mayam si puthokpa yauraga sinaba yaurokanda ani makse koi ge thong manana chanai de makta hiramdam ge pothok asi koi mayam na punna sinasi haibagi paujena makak bipum khudim de pijabani Manitex ki cycle khongchet aduda sarugyariba singbu ulauda okpagi thoram ama BJP Nambol Mandan na sinduna pangthokre khongchet aduna Nambol lomdagi lakpada BJP Manipur Pradesh ki Vice President TS Basantana luchingba BJP Nambol Mandalgi Thomi Singna Ulau High School Manakta Taramna Oke mafamadu lakliba miyam adu awa pothanana ba BJP thak tawraba matungda makhatana khongchet adubu lamthake maduda MPCV gi chairman su oriba oinam kendra gi MLA L Radhakishore Bisnupur Jila परिषद की अध्यक्ष डॉक्टर रोमाबाई लाइरेंजम बीजेपी नंबोल मंडल की जनरल सेक्रेटरी एस जितेन नंबोल म्युनिसिपल काउंसिल की चेयरपर्सन CS बसंता अमदी मरुएबा मियोय क्यासु सरुग्याखी Lamdamasagi handloom amadi handicraft ki pothok singbu yokhananaba amadi mapan lamda thadokna ngamnanaba chakhanaba pandamda pangthokpa Manitex cycle rally IPR minister TS Biswajitna hapta kangjibungdagi lamtharaglaba matung oinam college ta Khaji and Village board ki chairman L Radhakisorna taramna oglaba matungda amuk lamthakre Manitex mission gi ambassador oriba Maxina Paunam amadi Bala Hizamna rally adu lusingki amadi cyclist Chamri Romna sharugyake thoromaduga mari lainana MLA na lamdam asigi ima event singna matam changna puthok chaba iyong gi polam amadi craft ki polam sing mapal lamda thananaba amadi santhok laina hingnanaba aikoi punamakna honaminasi haiki ngasi di Manipur International Textile Expo Manitex under the Directorate of Handlooms and Textile Government of Manipur na sinduna pangthokiba cycle rally adu okpagi thoram ama Manipur Trade and Expo Center Lamboi Khongnang Khong Imphal da pangthokre okpagi thoram asida Textile Commerce and Industry Minister TS Biswajit Director of Handloom and Textile Lamli Kamai amadi Principal Secretary Textile Commerce and Industry Paulunthang Waifei na maruaiba mithunglen sing oiki cycle rally asi City Convention dagi hauraga langthawal Hiang Thang Waheng Kuman Sanjembam Nambol Oinam gi Thambal Mari
College Poijing Maibam Lokpa Ching Koina Chaluraga Amuk Imphal Tamna Thoraki Minister Biswajit na cycle thoriba miyam amadi fisabi singbu pukning thogatuna lamdam asida leiriba fisabi singbu pukning thogat piu haina lamdam asida leiriba miyam gi pukning chingching kibaga loinana miyam da kanaraba wafam kaya phungdokhi Manipur Laingak na thajaba piduna Lamfel Supermarket ta Maug Ichilinaw Singna Famnanaba Permanent Market Set Shananabagidamag Wari Saba Loikraba Matungda Makataba Tabak Paikalaktaba si Livak Tibani Maramasina Ngasi Paliba Laingak na Atuba Matamda Tabakta Ontok Piduna Mau Ichilinaw Singna Mayok Nariba Awaba si Atuba Matamda Kokhan Biu Haina Mau Imphal Coordination Committee gi Convener Thangjam Josikantana Ngasi Akham Lampak Talaiba Sagolbon Youth Development Association SYDA gi office ta pangthokhiba pawge mifam amada phongdokre matam amada akhoi ga unadana adagi tam ka akhoi ga wari sanadana adagi ngasi honorable akhoi gi CM masamuksu akhoi ga tam ka thona wari sanadana akhoi moina PDA da sinabidana akhoi market sigi matang da mafam jaw market ama thamnabagi damakta akhoi je temporary market na sida saba adagi maji market na si saba dana mafam manium thokdana PDA की थादा दना PDA का तौदन लमजी यंग मिनगरे अदगी लमफेन सुपरमार्केट सिदा प्रमिनेंट ओइना सानबा हायदना गवर्नमेंट ना कोई DC यावदना बुत सर्वे तौग्रे अदु मसी अखोई गवर्नमेंट की माइकैदि आइदोरा अखोई लाइबक थीबा हायतारे मसी अथुबर थबक ओइना ऑनथुक पिरक्तबदुना मरम ओइरकांदा अखोई माउगी प्रजा इमाइबल सिंजे मफम मफमदा ओइना पोतसे योनबगी सुम सिलकपो मतमसिदा खुदोंग चादब मयाम मायोंगनरकपा सिगुम मयामसे मणिपुर गवर्नमेंट ना अथु मतमदा येंबिरकांदा चप चाबा मागी माउ मार्केट सिगी चप चाबा मफम म थंबिनबोइदंता हारिबा माउ गार मार्केट कोर्डिनेशन माइकैदगी मसिमा अपील मयाम अखोई हंजन हंजनसु थमे अदुबु यारगदि मसि अथुबुदा गवर्नमेंट रेस्पॉन्स मुदुं पिबिरंगनबाना अखोई माइकैदि अमुकान निंगसिंगजरी Paumi Singa Unaba Duda Sarugyakiba SYDA gi Joint Secretary Arambam Anauna Fongdorakpada Mau Imphal Coordination Committee amasung Sagolban Youth Development Association Anina Sinduna Hayeng Ayuk Pung Mangadagi SYDA Club Mamangda Mau Kaitel Famlagani Lamdamasiki Miyamna Mau Market Asida Lakpiduna Har Yaudaba Henzangna Fishing Lebiu Haiki Nagaland Leriba Koki Nagaland Angami Hariba Jati Singasina Koki Lejeriba Mau Chinau Singasibu Common Bagi Kudong Chaba Pirktaba Amadi like Sutam Kudimakta Ayet Pasu Pivirakpa Simpunamakse Appoint Nungai Tabagi Apoju Kabar Kagasta Kaida newspaper the Paro the Tenazara Kodegi Hariba Posi Adu the Akogi Sagoman Youth Development Association Akogi Sagoman Prajada so common by Idana Haiba Wakalona Sida Akogi Sigi Posi Pangtok Sabane Kogi Maibel Singasini Yoliba Koi Henzang Napi Singasi Lairaga Mahau Tangbu Luina organic whatever port a hard young the Masagi Kusiamna Hona Zaraga Adunulaba Plantation Toroba Manama Singasi Sabiu Mahau Tangbu Haibase Sada Club Taginuna Mixing Jerry Nehru Yuba Kendra Sangathan Bisnupurna Sinduna Thakaya Masatagadaba Induction Training of National Youth Volunteer 2019 Ngasi Mantribukida Hudokre Sahi Kudingi Ministry of Youth Affairs ki Makada Pangthokpa Training Asida Ukrul Senapati Amadi Bisnupur District Singdagi Miyoi Nifuromna Sarugyari Training Adu Manipur gi Kachin Koya Sun Bathungna Sakhot Thaurang Nupi Singbu Mapangal Kakan Hanba Crime amadi social issue kaya miyam da khanghan naba pandam da training asi pangthokpani haina Nehru Yuba Kendragi District Youth Coordinator Dr. Salam Dhanana Fongdokhi Lebaki da magda samaj magda kongangi da magda aduma thabak tawna bagin ta ngasi motivational session oin mitra ngasi makan tongan ba koi training kaya bijagani koi group discussion exposure trip study trip resource mapping disasters management aduga koi women empowerment aduga hojik samaj thoiba tongan crime na singbagi matang tambi takpiraga moina hairiba messaging si puduna aduga puraga koi gi khongang singda maimana piriba mafam sida work tawduna aduga lebaki samaj sakhona ba tawna ba dung yamna maroiba youth kangalaba youth group amani
Ngarang numidang wairam pung mangarom taba duwaida More College manakta leiriba El Yauzang village ta ID manba vom ama khun asigi waiting set ki maning thangba nakanda leire haina pau phangbadagi khudakta mafam aduda More Police Commando nimphum doi suba Assam Rifles ki kangbu sing sangsinduna yengsin ke adubu numidang gi matang oibana karamba posak oibano haibadu khangba ngamdabana mafam adubu ahing supa ngak senduna thamki tungda ngasi ayuk Imphal dagi Manipur Police ki bomb expert team amana mafam aduda laktuna yengsin bada refrigerator gi Yadaba motor ama oiramki. Ngasi nungtil pung anirom tabang matamda Myanmar Authority gi tamu immigration official team amana Myanmar gi zelda chehi aniga tha ahum lom lairakhiba More ward number 5 tagi MD Abdul Malik chehi kunganithoi apukpa Abu Bakar Myanmar Authority na More gi Iron Bridge manakta laiba Myanmar gi immigration office ta More police ta kusinakre. Ngarang akaknaba pau ama fangbadagi Imphal East Commando amadi taramanga suba Assam Rifles ki apunba kangbu amana KCP People's War Group ki miui ama Imphal East ki yumnam palaudagi faraba miui adugi mamingna Soinam Malem nganba maitei atopa mingna Lover Kawi sahi kuntraga taret sure mahag yumnam palau maning laikai dagi laikhidraba SI magi machanupani makhataba wahangpang chathanaba Sagolmang Police Station da sinakre hairi. Hauzik pau gi merektan aten bebrek amatangga laujari. Welcome to Times of Manipur. This is Haripriya Chongrang giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anuba product sing asi mayamsu amungtang mahau yingbi Kangla Ningol Singi Akanaba Kumai Ningol Chako Buna Lakpada Tamabati Emporium na October Kuntra Fauba Chada Kuntra discount pizzabi. Akak Naba Matam Kaktamak Pizzaba discount name. Ningol Singi Makal Kayagi Fige, Wankai fee, Rani fee, blouse, tops fee fanek na chingba makal suna fangbiragani. Ngasi maglengsen biraksi Damabati Emporium, Gari Makalaikai near Pakang Baford. Contact number 7085-186-485 natraga 7005-946-596. Break matungda makhataba pau pizari. National Disaster Response Force NDRF amasung the League of Calo Patriots Club ka kusam naduna nongmagi oba community awareness program amanga si wangkai ningthem puki mapalda pangthokre awareness program asida laikai gi miam amasung Royal Academy of Science ki mahiroi kyana sarugya ke tharomasi ga mari lainana NDRF ki Inspector Johnson na fongdorakpada community awareness program asina miam da kusem na thokhanba amanga ta singdegi karam na ngak thokani amadi karam ba section thorang sing lokhatkani haibu sing asida lecture amasung demonstration tawduna miyam da khanghanabagi khudong chaba pibani haiki. Lectures and demonstration regarding CPR as well. And after that we'll be demonstrating on how to make improvised stretchers because every household doesn't have stretcher, as well as how to make floating devices, improvised floating devices. And lastly we'll be demonstrating on how to rescue during flood, as well as if there is any drowning cases, on how to rescue those drowned victims. Thengnagaduriba singma khudong thiba mayam ama to ngarang nahan dasu semgi kainoda singtabada tawdu adusu program si lepti lepurabani adu yaithorakpani ngasi si adumai tawna aduma khudong thibji Manipur si yam toina tholakpa haitare ko singma mayam sidagi koi khara dorsu chhatra sing aduga lekai sigi alaman sing maroina chhatra naro kitang khangona baina koi ngasi gi NDR program koi moi program executive committee kangbu musung bai moi mayam kusamnarga pangthok chabani. Manipur State Women's Development Corporation Limited Imphal na sinduna sahi khudingi pangthokpa tha taruki vocational training program da pass toraba trainee
Maudra swing machine amasung fisha coal sing yanthokpagi thoram ama ngasi sagolban tera laukrapam laikai da leiba nainasang community hall da pangthokre thoram asiga mari lainana Manipur Handloom and Handicraft Development Corporation Limited ki chairman S Rajen Singh na hai Aikoigi iramdam asi isa gi resource leijadaba Bharat Sarkar gi mapal tangduna hingliba leibak amani adumakpu aikoigi lamdam asidagi puthok chaba ngamba fisha lonsa gi potlam sing puthoktuna lamdam asigi income hangat hansi haike November thada aikoi minitex ki program tawrani adugumba program tawbadu daida taseng na fi sagatoba sarkar dagi call lauraga selun bigi paisa hunnana bo honabada yonthoki dawba nupi nataba taseng na masana fi sajagadawba adugumba nupi singdo madu aikoi khangalaga aikoi selection tawrakanda aikoi adugumba handaki November gi Thada Hogadoriba Manitex ki program sing da koi gi chalisi sing gi koi konjen gani ngasi ayuk pung 4 makhai rom taba matamda Thobal Police Station gi manung chanba Babu Bazar da hangba BDF post ki kangwuna mioi ama winchuru packet lising kungani thoi hanbaka konana fare hari pharaba mioi adu Thobal Moijing Mina Bazar dagi MD Hasim chahi nimfugataret apok pal laikhidraba MD Phajuma kawi phagalaba polam sing adu loinana Thobal Police ta sidekre hari Naga Santigi Wari Warusin Purakna Naba Bharat Laingak Amadi NSN IM Anigi Marakta Bharat Sarkar Anigi Marakta Ngasi New Delhi da Wari Sanaringai Charakta NSN K Amadi Assam Rifles Anigi Marakta akan Mamong da Kut Thongna Kre Pau Asin Hai Kut Thongna Bagi Thogdok Adu Ngasi Ayupung Anirom Taba Matamda Nagaland gi Nonglak District ki Manung Chanba International Trade Center Manakta Thokibani Thogdok Adu da Lalhoba Ama Sibaga Loinana Kulai Kyasu Fangle Hairi Kanglei Indigenous Martial Arts and Cultural Society ki marks na sinduna numini chumna chathagadaba 4th International School Thangta Groove Competition 2019 ngasi Khumal Lampak Sports Complex da laiba multipurpose hall da hodokre hodokpagi tharam aduda athoiba mithunglen oikiba ningthau leistemba sana zawbana Manipur asi puwari dagi hona ningtambal lamdamama oiduna horakpani masi ekhoi ipa ipu singna sijinaramba thangta gi kanglon kaya asina lamdamasibu yeknabagi makuttagi ngaktuna thambirambani haike mark na makha tarduna school gi satra singda thangta asi hayenba tangai fade maramdi thangta hairaba matamda mareibak nungsiba amadi tingjang kaijang daba masama ufoba khunai ama ohelakpada chauna mateng pangani haina haike amadi mareibak pu masak munna khangbiba mioi singtana thallaba mirol amada aikhoi gi samas asi sinaningi haina phongdokhi ningthau lisemba sana zawbana thorom aduda thangta chawkhanabagi damak November 15 asi thangta ge numitni haina lauthokhi Thang tadi tamme school singda khai haidana aduga tapi tamina ba oja sing hapte haiba oja sing si leite haiba sing ma sa haiba sa tam da suke mate ngaite aduna masi ai magi dagi su ai umtang kimas ki sing nau sing aduga masida chendi chongbe ba thang tai oja sing mayam pula ba kunsalaga ekoi leide ba lewa sida Agoi art and culture sports ta singpada thada iba paisa si hengar bam thoi masi thada ni basabam singi saru manga taru hengar bam thoi ai wakhanda masi agoi takshan mi nasi adagi school singda thang ta gi oja thada ba masi kari gino thabam thonda bara haibani sing base agoi takshan bam thoi ai magi degi sumadu bang thajage ngasi Haigruzam Maninglaikai da Haigruzam Maninglaikai Part 1 Women Welfare Association Haigruzam Maninglaikai Nupa Nupi Luf Apunba Development Committee amasung Haigruzam Apunba Mairapai Lufna kusamnaduna nisagi mayokta sathakiba khongjangda fagalaba yungou sing mai thaduna thugaiduna manghankhre yu mai thaba tu da saruk yakhiba Haigruzam Maninglaikai Part 1 Women Welfare Association gi Secretary NG Pramodinina Maruti Van amana yungou sing puraklaga khul sida hek thare haiba akaknaba pau ama phangbadagi kupna senaduna lakhi ngasisu akaknaba pau ama phangbadagi ngaiduna leiringai van aduna Haigruzam mayai laikai dagi longjam nandavi chahi humpuga mathoi apokpa laikhidraba tomalgi inkoldagi tholakhi khudakta miyam changduna yengloba matamda yungou liter chatred rom bora tareta haplaga lairamba thengnabadagi fagatki faraba using mai thaduna manghalaga nandavina nambol plista sinakre hairi
ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯁꯤꯅꯁꯨ ꯒꯣꯔꯃꯦꯟꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯤꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯨ ꯐꯥꯗꯅ ꯁꯔꯀꯥꯔ ꯍꯥꯟꯅꯒꯤꯒꯗꯤ ꯃꯥꯟꯅꯔꯛꯇ꯭रे ꯍꯥꯟꯅꯗꯤ ꯐꯥꯔꯒꯁꯨ ꯌꯨꯁꯤꯡꯁꯦ ꯂꯧꯍꯧꯗꯅ ꯑꯗꯒꯤ ꯊꯥꯗꯣꯛꯏ ꯍꯧꯖꯤꯛꯇꯤ ꯃꯤꯃꯥꯡꯗ ꯌꯨꯁꯤꯡꯁꯦ ꯂꯣꯏ ꯊꯥꯗꯅ ꯈꯣꯠꯇꯅ ꯒꯨꯂꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯗꯅ ꯌꯥꯝꯅ ꯇꯧꯕ ꯈꯣꯡꯖꯪꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯪꯖꯟꯖꯕꯅꯤ ꯍꯥꯏꯕ ngasi nungthil pung 3 rom taba matamda Imphal East District Police ke kangbuna miyoi ama masagi mayumdagi yungau liter chaniga konana fare farba miyoi adu kongpal kongkham laikai dagi khatri mayum Rocky chahi 18 apokpa laikhidraba Rajen kawi hairi Ahanba Kha Manipur College Food Festival ngachi Kaksing District ki Kaksing Wairi Panjau Palumda laiba Kha Manipur College ta hogdokre Bachelor of Vocational Food Processing and Engineering Kha Manipur College Kakching na sinduna tha asigi kunga taruk fauba numit humni chupna chathagadaba festival hogdokpagi thorom aduda Y Susandra MLA Kaksing Assembly Constituency na athoiba mithunglen Naurem Sanjay Kumar Chairperson Kaksing Municipal Council na akhanaba mithunglen amasung Pukhrambam Raghu retired Principal Kha Manipur College Kaksing na thoromapu oina sarugyaki M Tonjau Senior Food Technologies na aikhoina chinjakaram na ligani chinjak libida haksang da sokningai oiba chemical kya sijunaduna mioi bagi haksang da sokhalakpa yaba kya gi matang da wangangkhe Malemgi mafam ataida pangthoknabugum Thoubal District tasu kungani suba World Mental Health Day palan thoram ngasi District Mental Health Program District Health Society Thoubal sinduna Thoubal wang matabada laiba Waikhomani Girls College ta pangthokre Mental Health Promotion and Suicide Prevention haiba hiramda pangthokiba palan thoram aduda DC Thoubal N Bandana Devi CMO Thoubal Dr N Jentakumar District Hospital Thoubal gi Superintendent Dr CS Memcha amadi Waikhomani Girls College ke Principal Okram Ibeton Devina mathang sitna athoiba mithunglen thoramapu amade akhanaba mithunglen sing oina sarugyakhi Athoiba mithunglen gi warolda DC Bandana na hai hojikki chawkhatlaba matam adu sida nupa amadi nupi gi khenaba wakhal thadokpa matam oire chawkhatpa iramdam ama ohenbada nupa amadi nupi animaki thodang lei haikhi DC Wave Manipur na puthokpa anthology gi wari machagi lairik P with Sainaming thonba lairik amangasi Thoubal awang laikai da leiba Manipur gi saknai rabi nupi aibi Y Indira gi yumda hongnabi matung ina phongkhre lairik phongba gi thorom adu da Sahitya Academy Awardee Dr Jodhchandra Sanasamna athoiba mithunglen C Waves Manipur gi President Salam Tomba Singh na thoromapu aduga Manipur University gi thabakta gi potharaba librarian Dr Thaunaujam Khomdon Singh amasung Huen Lanpau Pause gi kalamni Saubam Tomba Singh na akhanaba mithunglen sing oina sarugyakhi Ngasi Jiribam District ki oina Zonal Education Office Science Unit Jiribam na shinduna nongmagi oiba Science Exhibition ama Jiribam Higher Secondary School gi Auditorium Hall da pangthokre Science and Technology for Sustainable Development haiba theme asida pangthokiba Science Exhibition asida Boro Brekra Higher Secondary School Jiribam Higher Secondary School amadi Lalpani Government High School gi Mahiroi Singh Sarugyake ngasigi thormaduda chemical air purifier hydraulic bridge smart dustbin road mat or plastic waste use of plastic waste for production fuel integrated pest management system amadi socio-economic impacts of composite plant on rural livelihood haiba presentation kaya tongan ba school gi Mahiroi Singh na utke tungda makok mathang taraba singda mana mathum singsu yanthokhe Harauro Gram Panchayat ki anirak suba akhanaba Gram Sabha mifam ngasi Yumnam Kunogi lining thau puthiba sanglenda pangthokre thoramadu da sarugyakhiba khundrak panggi GP member TS Angobina pangthokliba Gram Sabha mifam asida lainga ki tongan ba loisang singi official kaya laktuna miyam da laingak na paikhaliba sakhot thaurangi thabak kaya khanghanbiba asi laingak na khungang asigu miyam asibu nungsibibne haina mayek seng na takle haikhi Tang tarang ithoi sida lakpiraga akhoi khanna nainabada marik chumna tana minaraga ka tharaga paihonaba hona se haiba wafam asi aha thamjage akhoi industry da salaga tanaraga wibing kan adum saba yagani aduna thoidokna masi di chingna ningai laite aduga khuding maku matam punamakta panchayat asigi sakhot thorang khuding makta saruk yaminasi loinana nungsi sanana sakhot lambida
changminasi Thawbal Municipal Council na leptana chatharakpa lunan bagi khongthang da ngasisu Ward number 10 Nongang Khong dagi Sangamdavi Community Hall da Ward number 11 ki oina Thawbal Ningombam Utha Community Hall da amadi Ward number 13 ki oina Thawbal Sabal Tongba Community Hall da tongan na pangthokre ngasi nungthil phongna khiba pause singda kari kari maru eba pau yar bagi habdu mem purna ming taminasi Kanglaipak ki Maira, Kaithel Fambi Ima Singna Manipur gi apunba saktam kaibi yaroi haina khongjang changsinkhre. Iraicha khudingmakna Manipur kannaba honarasi Sunil Karam. New Delhi da Asian IM amadi Bharat Sarkar anigi marakta wari sanaba hokre. Manipur gi apunba saktam kaihendanaba Speaker Y Khemchana Prime Minister Narendra Modi da aiba cherol pisinkre. Chahi ahumgi manungda National Sports University sabagi thabak loisilagani NBCC. Pauzel Kwairaman Kaithel Fambi Singna Manipur gi saktam kaibi yaroi haiduna khongcha chatkre. Memorandum pisinkre. Manipur gi integrity kaibagi wafam yauraklabadi amawwana tumina leithokloi Kunjarani. Minister Jayanta Kumarna lafoi gi mela hodokre. Sarkar gi thawong asina integrity gi matang lakpada thawai yaudi takuni Dr. M Nara Kangla Pau Kwairaman Kaithel Ima Singna kholau singlauduna khongcha chatkre. Apunbagi saktam kaibi yaroi haibasi kokomi amadi miyam gi achepa Philipni Sunil Maharashtra amadi Haryana gi mekhal gi bot masing thikre Maharashtra da BJP amadi Siva Sena Sakti paibagi thazaba leire Manipur gi territorial boundary amadi lengak pathap kaibi yaroi bijay Lois Lakpada Marui Bapau Mukahna Pizari Nagagi Wathoki Warushin Ama Athubada Purakna Naba NSN IM Amadi Center Anirangasi New Delhi da Warisana Kre Nagagi Warushin Purakpada Manipur Kahan Bagyaroi Haiduna Kaithel Phambi Ima Evil Singna Wakat Khongset Chatkre Kokomina Hayeng Numidang Pung Taret Tagi Lamdam Asida Park Sana Miyamna Seksin Maira Khong Chetchapiu Amadi Kholau Sing Laubiu Haina Lauthokre Drafting Committee gi ohumlak suba mifam pangthokre tha asigi kunga tarukta Delhi da chatuna center gi luchingba unaduna memorandum pisiluna ba lemnakre Amadi Anirak Suba Set Level Banana Festival 2019 ngasi Longmai Common Ground da MP Dr. R.K. Ranjanna hodokre Ngasigi oinadi Manipuri Pau matang sa daloy jare miyeng tabiru punamapu ARUNBALA amukahna khurumjari